Kanam leitebro tawsibo. Happy Holi ma'am punamapu. Join tawbiro. Live ngatang laksimi. Macha thubi. Tawsang nungai bro. Aguju yaure. Aguju blue nang tubai chi na uda bane. Weni yausang koi drabo. Rekha family. Thank you che lakpi bagi. Like dan tawbire. Thank you. Yausang haurabo che. Agu happy Holi. Yausang haurabo. Kana yausang kamay tawnarige. Ibung farmers lae. Ibung yausang tawbro. Handakse kamay tawge. Like done. Thank you. Agu. Aina hale ko Jesus. Aina keba. Oh, aina hange halaga che thoibi hana pai. Sorry. Chichena keno tawagi front da thamamaga back da camera se sillaga chichena ta hawatpagi dugi macha thoibi hana pa gare. Agu nungsibi. Hawganu inaw. Nungsibi inaw. Haw yade. Macha thoibi che ai horen pung 3 da live thage ko hoi thawo. Ado yausang tawdabro. Haidi dum keno oina tawdraba haiba simple orasu maiga thagotana. Aguna kaidai Holi no Jesus kamninge kanjida hoi. Ado akhoi jumlonesu maibudi hajiwai thadoi malebako. Aduga sigadi Holi gi abirga taiduna loigre ekdam lore sigadi. Ibung farmana lanfamda lebli chumine ibung kainumit fadoino khangdeko. As program kya yame jong akhoi skip tawraise adugagidi program ni harau kumai myam sacrifice tawraiba. Yamna nuaiteda. Aguna kaino che melody gi tharoidro hai pung 3 da. Ado macha thobina agu che horen pung 3 da live thage lauko lake macha thobi lakdoini ado macha thobina tharoi ma hauji thara ani ai o melody hauji tharakani hairo aduga aguna aina hale hana hai. Aduga macha thobina tawde che aidi manipurdaini khange macha thobi. Nuaiteko. Misale matamje matam mangang natre akhoi kano tawriba matamje. Akhoi itihasta kawroidaba warini. Duga che rekhana agu haina kaure. Che nangdi kadaidagi kasardagi oidoira. Aduga manipurdagi oidoira che. Che lakpiba yam harawe. Ibung farmerna rekha hai kaure. Aduga aguna haunini rekha hai. Che rekhana farmer haina haraga ibungda nusina kaure ko. Che rekhana agu KMC hai. Aguna Jesus ai may yaudreko ai thamme hai. Aguna kagi ngasai charge tawndino haiba. Chena ngatang lapa nang may yaudi ka harise.
Maybe Ramana ready. Hello, Ramana ready. Happy Holi. Good afternoon. Good evening. Welcome. Hi, Sushmita. Hello. Uh, स्वागत है आपको रेडी मेरे एलबी पे आने के लिए थैंक यू प्लीज लाइक कीजिए हाय रेखा रेखा दीदी आपको रामाना ने हाय किया है बीजे ला ए बीजे से ngasi ꯑꯩꯒꯤꯗꯒ ꯂꯥꯛꯇꯤꯌꯦ बीजे 5 लाइक दान है थैंक यू लाइफ सांग सांग न थाबो कई मथेल चारके अदुगा चेरे खाना रामाना हारगा लब लब तौरे अदुगा चे जॉइन तौगेरा निपासे आइगदि फ्रेंड लेनाबनी अदुगा चेरे खाना का सार सिलचर होय चे जाउसंग मै थाब्रो रामाना रेडी हाउ आर यू रेखा है हाउ आर यू हंगे चे रामाना रामाना आप मेरे को अगर सपोर्ट नहीं किया है तो आप चैनल पे भी सपोर्ट कर दीजिएगा मैं आपको रिटर्न कर दूंगी बीजे न चे रेखा हायगा खुरमे बीजे कई मथेल हावरिनो चे रेखा दी जाउसंगी थबक लोइसलबो अदुगा रामाना I am from Hyderabad you okay Ramana I am from Assam notice तेरे खाना बीजे खुमन हाइना कौरे चे बीजे से फ्रेंड लेना ब्रो लेनौ चे बीजे से फ्रेंड लेना द्रदी बीजे जाम फाबनी चे अदुगा Ramana I want to connect please connect Ramana हैप्पी होली आपको भी हैप्पी होली रमना if you want to blue then please tell me I will give you blue then you can connect चे रमना please join me चे नंगोंदा ओइना पिरौरो blue से निपा से blue याउदबगिनी अदुगा चे खाना ओ तौगे तौहल्लऊ हाय ओ बीजे नंग चे खासे उमता join तवो कमेंट अमा थादाबिरमो फ्रेंड लेनदबा ओइरगदी कमेंट थादारमगा चे खाना दुम हंजरानी अदुगा चे खाना फाइन रमना हाय अदुगा बीजेना येंगबै पेनबा नाइदबी chung phiran chaba aigi che Sushmita kaidawino sibu elbiro khangdabai hangbani ko saubinu kai haino banang haise kai haino ba kaidawino sibu elbiro khangdabai hangbani ko saubinu elbi natraba aina thaise chere kha aina haise makhonje clear oidro बीजे बीजे आई साउदेबा ना हाइदो तो ज्ञान तासनद्रिबा चेना नंगी वारीदो तो चे खाना ड्यूटी द फमली ओके चे कई थबक तौबिरिनो खंगबा यागद्रा दुगा बीजेना चे सुस्मिता अयुकी मोसोरी हौजी नुंथांगिने येन nga thongni hai बीजे हिंजांग हाउनी को नोंगतंग कौरो चानिंगीदा बीजे खाना बीजे से आइगे फ्रेंडनी हाय ओके चे हांदे काने लेदी Dedi Ramana, I am not able to find you. Okay, Ramana, wait, I will give you blue. Ramana, you can find now. Please give me blue. Dedi देखना बीजिएगा फी लइए हाय बीजिएगा फ्रेंड लइए हाय ओके चे निपा से नंगोंदो तौरक्तोय मारे अदो
ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯌꯥꯝ ꯍꯩꯀꯣ ꯑꯦꯜꯕꯤ ꯋꯥ ꯉꯥꯡꯕ ꯑꯩꯗꯤ ꯍꯩꯇꯦ ꯇꯝꯕꯤꯌꯣ ꯀꯥꯏ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯕꯤꯖꯦ ꯑꯃꯨꯛ ꯍꯩꯕ ꯂꯩꯕꯣꯇꯦ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯈꯣꯟꯕ ꯑꯩ ꯁꯣꯟꯗꯒꯤ ꯃꯣꯕꯥꯏꯜꯅꯤꯅ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤ ꯃꯣꯏꯁꯤꯅ ꯄꯉꯥꯡꯗ ꯂꯥꯡꯗꯅ ꯑꯩ ꯃꯊꯛꯇ ꯑꯝꯇ ꯀꯥꯔꯤꯀꯣ ꯃꯌꯥꯝ ꯃꯊꯛꯁꯤꯁꯨꯅꯦ ꯃꯣꯏꯅ ꯍꯣꯂꯤ ꯁꯥꯟꯅꯕꯩ ꯐꯖꯔꯕꯅꯤ ꯑꯣ ꯑꯩ ꯊꯣꯡꯁꯦ ꯍꯥꯡꯉꯤꯀꯣ ꯍꯣꯂꯤ ꯁꯥꯟꯅꯔꯝꯕꯩꯅꯤ ꯃꯊꯛꯁꯦ ꯑꯩꯗꯤ ꯁꯥꯟꯅꯗꯦ ꯊꯣꯛꯇꯦꯕꯀꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯄꯥꯡꯅ ꯊꯣꯛꯆꯗꯦ ꯀꯤꯖꯗꯅ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯁꯥꯟꯅꯩꯕ ꯍꯧꯖꯤꯛ ꯇꯥ ꯂꯩꯔꯦ ꯁꯤꯒ ꯁꯥꯟꯅꯕꯗꯣ ꯃꯣꯏ ꯃꯔꯛꯇ ꯁꯥꯟꯅꯕꯤꯔꯦ ꯑꯗꯨꯒ ꯑꯀꯣꯝꯕꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃꯅ ꯑꯉꯥꯡꯗꯣ ꯐꯥꯔꯒ ꯐꯝꯃꯒ ꯃꯣꯏ ꯃꯌꯥꯝꯅ ꯍꯩꯊꯕꯤ ꯑꯩꯗꯣ ꯃꯉꯩꯗꯣ ꯊꯛ 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 ꯅꯤꯛꯑꯒ ꯂꯥꯛꯑꯦꯕ ꯑꯉꯥꯡꯗꯣ ꯏꯁ ꯃꯣꯠꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯂꯥꯏꯛꯁꯦ 5 ꯁꯨꯔꯝꯕꯅꯤ 4ꯇ ꯁꯨꯈꯔꯦ ꯀꯅꯥꯅꯣꯝ ꯂꯧꯊꯣꯛꯄꯤꯔꯤꯅꯣꯕ ꯆꯦ ꯔꯦꯈꯥꯅ ꯑꯣꯌꯦ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯗꯤ ꯆꯦ ꯔꯦꯈꯥꯒ ꯀꯨꯏꯔꯦ ꯐ꯭ꯔꯦꯟ ꯑꯣꯏꯖꯕ ꯋꯥꯔꯧꯕꯤꯅꯨꯀꯣ ꯍꯥꯏ ꯋꯥꯔꯧꯗꯦ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣꯅꯦ ꯑꯩꯅ ꯈꯪꯗꯕꯒꯤꯅ ꯅꯣꯏ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯒ ꯆꯦ ꯔꯦꯈꯥꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯣꯀꯦ ꯑꯣꯀꯦ ꯆꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯏꯗꯤꯀꯣ ꯆꯦ ꯔꯦꯈꯥꯅ ꯁꯣꯏꯗꯅ ꯍꯥꯡꯒꯅꯤ ꯍꯥꯏꯌꯣ ꯍꯥꯏ ꯁꯣꯏꯗꯅ ꯍꯟꯒꯅꯤ ꯍꯥꯏꯌꯣ ꯍꯥꯏꯕꯀꯣ ꯑꯣ ꯅꯤꯄꯥꯁꯦ ꯔꯃꯅꯥꯅ ꯑꯥꯏ ꯖꯁ ꯀꯅꯦꯛꯇꯦꯠ ꯗꯤꯌꯥꯔ ꯍꯥꯏ ꯁꯦꯟ ꯀꯣꯃꯦꯟ ꯔꯦꯈꯥ है चे खा नंगोंदनी माना कनेक्ट तौसे रमाना जी आपको मेरे चैनल पे भी अगर सपोर्ट नहीं किया है तो आप मुझे भी आप सपोर्ट करके जाइएगा अब रेखा दीदी को आप ज्वाइन किया है ना कमेंट सो दो वो पक्का आपको रिटर्न मिलेगा आफ्टर 24 आवर्स यू विल गेट रिटर्न बैक डोंट वरी बिजेनचे सुस्मिता अदुमाइना नोंना बिनु आई हैतेको मी फत्तबसु है मी फाबसु हैते वा ngaꯡꯕꯁꯨ ꯍꯩꯇꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗꯤ ꯃꯤꯅ ꯄꯥꯝꯕꯤꯗꯦ ꯑꯁ ꯕꯤꯖꯦꯗꯁꯨ ꯍꯩꯇ꯭ꯔꯦꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣꯕ ꯅꯪ ꯄꯥꯝꯕꯤꯗꯦꯅ ꯌꯥꯝ ꯍꯩꯔꯅꯨ ꯑꯗꯣ ꯀꯩꯅꯣ ꯇꯧ ꯚꯤꯗꯤꯑꯣ ꯍꯥꯞꯄꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯌꯦꯡꯗꯦꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯗꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯦ ꯔꯦꯈꯥꯅ रमना थैंक यू है चे रेखा कई इंजांग चागे बारोगी दोगी रमना नाइस है थैंक यू रमना आपको मेरे एलबी पे आने के लिए चे रेखा ने थैंक यू रमना हाइरे दुगा रमना ने रेखा हाइगा लब लब पिरे रमना ने सब्सक्राइब माय चैनल है चे नंग निपासे नंग हनिंगरो हैंग 24 आवर मतुंगदा रमना आपको मिलेगा आफ्टर 24 आवर्स के बाद अभी करने से अनसप हो जाएगा बिजेना चे रेखा ऐसे याम फत्तेको अदुगा चे सुस्मिताना इबु मयाम ममांगदा फई हाइरिबा इकाइजे इकाइ असियोंकी फईने बिजे ngarangsु चे आसिना हाइरेदो उद्रा बिजेदी नुसीबि पानी वांगांगसु हईबना मीसु खोनबा हईबना आइना नंगी मखोंदो मी याम खोले हाइबा अदैदी बिजे चे सुस्मिता ममल लहेलिनी चेगी वीडियोदो अइने लोई यंगथोकपदी अइबु काउगिनी हाइना हा कइस के आम हाइने जोरी के आम हाइने मरालजे कुपचलिनो नुंसीबी ला ए लाइक डन थैंक यू नुंसीबी चिचेगी अलविदा लाखिबगी थैंक यू कई मथेल चारके हजी दा तारबो दुगैदुगा हानगी मतौगुम ओइरदी हंजिसे याम थिना नुंगाइबा मतम ओइदोइनी अदो कनो ओइद्रबनिना सुमाइना हादि मतमसे जामना कनो तौरेबा नत्रा नुंसीबी नत्रा हानगी मतम ओइदी जावसंग आइसे ngaइबा वानरिनी जावसंग सजीबुबुदी हंजिदु जाम इंटरेस्ट लेत्रे अखोई सोमदो हाइरगदीको कसादा सजीबुजे खाली थोंबा थाकपा नुमिसे त ओइरे अदुगा कांग सानबगसे जाम सानदे कइनो दे अगांगसे सान सानदो
ꯃꯧ ꯅꯍꯥ ꯑꯣꯏꯅ ꯁꯥꯟꯅꯩ ꯑꯗꯩꯗꯤ ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯙꯪ ꯎꯠꯂꯛꯑꯦ ꯕꯤꯖꯦꯗ꯭ꯔꯣ ꯎꯠꯂꯤꯁꯦ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯊꯥꯜꯂ ꯌꯦꯡꯉꯤꯕ ꯅꯨꯡꯙꯪ ꯎꯗꯤ ꯅꯠꯇꯦ ꯁꯣꯔꯤ ꯑꯗꯨ ꯕꯤꯖꯦꯅ ꯎꯏ ꯂꯚ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯤꯖꯦꯗꯨ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ ꯀꯌꯥꯝ ꯅꯨꯡꯁꯤꯅꯣ ꯌꯦꯡꯉꯨꯁꯦ ꯆꯤꯆꯦꯒꯤ ꯑꯦꯜꯕꯤꯗꯒ ꯂꯥꯛꯄꯤꯌꯦ ꯅꯨꯡꯁꯤꯕꯤꯁꯦ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯆꯦꯔꯈꯥꯅ ꯑꯥꯏ ꯕꯦꯛ ꯇꯨ ꯔꯤꯇꯔꯟ 24 hours ꯔꯃꯅꯥ ꯍꯥꯏ ꯑꯣ ꯆꯦ ꯃꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯅꯨꯡꯁꯤꯕꯤꯅ ꯇꯥꯔꯤꯕ ꯃꯩ ꯃꯨꯠꯈ꯭ꯔꯤꯅꯤ ꯉꯁꯥꯏ ꯍꯥꯏꯌꯦ ꯑꯣ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤꯅ ꯕꯤꯖꯦꯗ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯃꯩ ꯉꯁꯥꯏ ꯃꯨꯠꯈ꯭ꯔꯤꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯆꯦꯔꯈꯥꯅ ꯍꯣꯏ ꯂꯣꯏꯁꯜꯂꯦ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯤ ꯆꯦ ꯑꯗꯨꯒ ꯆꯦꯔꯈꯥꯅ ꯅꯨꯡꯁꯤꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯅꯨꯡꯁꯤꯕꯤꯁꯤꯁꯨ ꯅꯨꯡꯁꯤꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯦꯀꯣ ꯅꯨꯡꯁꯤꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕꯤꯁꯦ ꯀꯥꯏ ꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯕꯤꯖꯦ ꯍꯣꯏ ꯂꯩꯀꯥꯏꯒꯤꯔꯕ ꯔꯃꯅꯥꯅ ꯑꯣꯀꯦ ꯗꯤꯌꯥꯔ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯒꯤ ꯚꯣꯏꯁ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯑꯩꯅ ꯏꯆꯦꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯐꯩ ꯀꯥꯏ ꯑꯌꯥ ꯇꯥꯅꯤꯡꯉꯤ ꯍꯥꯏꯅꯤꯅꯦ ꯅꯪ ꯚꯣꯏꯁꯇꯣ ꯈꯣꯏꯊꯨꯝꯅꯩ ꯍꯥꯏꯕ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕꯤ ꯅꯠꯇ꯭ꯔꯣ ꯕꯤꯖꯦꯒꯤ ꯃꯈꯣꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯅꯨꯡꯁꯤꯕꯤ ꯂꯩꯗꯣ ꯎꯗ꯭ꯔꯣ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯅꯪꯅ ꯆꯠꯂꯁꯨ ꯑꯩ ꯇꯥꯜꯂꯁꯨ ꯆꯠꯂꯣꯏꯅ ꯑꯩꯈꯣꯏ ꯇꯨ ꯀꯨꯏꯅ ꯂꯩꯔꯒ ꯅꯪꯅ ꯑꯃꯨꯛ ꯎꯜꯇꯥ ꯍꯥꯏꯖꯤꯜꯂꯤꯕ ꯗꯥꯒꯣꯄꯥꯜ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯕꯤꯖꯦ ꯗꯥꯒꯣꯄꯥꯜ ꯂꯥꯛꯄꯤꯗꯦꯕ ꯑꯗꯨꯒ ꯕꯤꯖꯦꯅ ꯅꯪꯒꯤ ꯑꯣꯞ ꯂꯩꯍꯧꯕꯅꯤ ꯂꯞ ꯅꯪꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯕꯤꯖꯦ ꯁꯥꯎꯔꯦ ꯑꯣꯏꯃꯥ ꯆꯦꯔꯈꯥꯅ ꯅꯤꯄꯥꯁꯦ ꯀꯩꯅꯣ ꯉꯥꯡꯉꯛꯑꯦꯅꯦ ꯑꯥꯏ ꯑꯣꯜꯁꯣ ꯅꯤꯗ ꯂꯚ ꯌꯥꯔ ꯑꯣꯀꯦ ꯕ꯭ꯔꯣ ꯌꯨ ꯀꯦꯟ ꯐꯥꯏꯟ ꯌꯥꯔ ꯅꯨꯡꯁꯤꯕꯤꯅ ꯕꯦꯇ꯭ꯔꯤ ꯑꯣꯐ ꯇꯥꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯣ ꯂꯥꯏꯚꯇꯣ ꯕꯤꯖꯦ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯄꯨꯡ ꯀꯌꯥ ꯊꯥꯒꯦꯕ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯀꯨꯏꯅ ꯊꯝꯃꯟꯕꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯂꯣꯏꯈꯤꯕꯅꯤ ꯍꯥꯏꯌꯦ ꯕꯦꯇ꯭ꯔꯤ ꯑꯣꯐ ꯇꯥꯈꯤꯕꯩꯅꯤ ꯍꯥꯏꯌꯦ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯩꯔꯝꯕꯗꯣ ꯗꯥꯒꯣꯄꯥꯜꯗꯣ ꯑꯝꯇ ꯀꯧꯕꯤꯔꯧꯅꯦ ꯕꯤꯖꯦ ꯅꯪꯕꯨ ꯀꯩꯒꯤ ꯅꯪ ꯅꯇꯣꯝꯇ ꯀꯩꯒꯤ ꯂꯥꯛꯏꯅꯣ ꯗꯥꯒꯣꯄꯥꯜꯁꯨ ꯄꯨꯕꯤꯔꯧ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤ ꯆꯤꯆꯦꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯕꯗꯣ ꯈꯨꯝꯕꯤꯔꯛꯎꯕ ꯑꯝꯇ ꯆꯥꯛ ꯊꯣꯡꯉꯤꯀꯣ ꯑꯩ ꯍꯥꯏꯌꯦ ꯑꯁ ꯅꯨꯡꯁꯤꯕꯤ ꯌꯦꯡꯉꯨꯇꯨ ꯁꯤꯗꯩꯁꯦ ꯅꯨꯡꯁꯥ ꯂꯩꯔꯤꯗꯨ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯩꯅ ꯁꯤꯁꯦ ꯅꯨꯡꯁꯥ ꯁꯥꯔꯤꯕꯀꯣ ꯁꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯃꯝꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯥ ꯁꯥꯏ ꯅꯨꯃꯤꯠ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯊꯣꯛꯏꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯊꯣꯡ ꯅꯨꯡꯁꯤꯕꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ ꯀꯩ ꯃꯊꯦꯜ ꯁꯦꯠꯂꯤꯅꯣ ꯅꯨꯡꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯡꯕꯁꯦ ꯍꯤꯟꯖꯥꯡ ꯈꯨꯔꯣꯡ ꯍꯥꯎꯕꯅꯤ ꯂꯩꯁꯥꯕꯤ ꯀꯥꯏꯗꯣ ꯃꯃꯣꯟ ꯅꯣꯛꯑ ꯊꯣꯡꯗꯣꯏꯅꯤ ꯂꯤꯁꯥ ꯊꯣꯡꯉꯁꯨ ꯇꯧꯗ꯭ꯔꯣ ꯅꯨꯡꯁꯤꯕꯤ ꯑꯗꯩꯗꯤ ꯆꯦ ꯔꯦꯈꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯣꯀꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯏꯔꯧ ꯔꯃꯅꯥ ꯔꯦꯗꯤꯅ ꯅꯣꯕꯣꯗꯤ ꯂꯚ ꯁꯣꯞꯋꯦꯌꯔ ꯏꯝꯄ꯭ꯂꯣꯏ ꯑꯣꯀꯦ ꯃꯥꯁꯦ ꯁꯣꯞꯋꯦꯌꯔ ꯑꯦꯝꯄ꯭ꯂꯣꯏ ꯑꯣꯏꯕꯣꯔꯦ ꯅꯨꯡꯁꯤꯕꯤꯅ ꯆꯦ ꯔꯦꯈꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯝꯃꯛꯑꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯌꯥꯝ ꯏꯪꯂꯤꯁ ꯂꯣꯟꯅꯨ ꯑꯩ ꯀꯤꯖꯩ ꯄ꯭ꯂꯤꯖ ꯍꯥꯏ ꯕꯤꯖꯦ ꯑꯩ ꯏꯪꯂꯤꯁꯀ ꯍꯩꯇꯦꯗ ꯑꯩ ꯏꯪꯂꯤꯁꯁꯨ ꯇꯝꯖꯔꯛꯇꯦꯀꯣ ꯑꯩ ꯍꯩꯖꯗꯦ ꯅꯣꯛꯅꯕꯤꯅꯨ ꯅꯣꯏꯅ ꯇꯝꯃꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯆꯦ ꯔꯦꯈꯥꯅ
ꯂꯞꯂꯤ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩ ꯑꯣꯟ ꯂꯩꯒꯦ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯕꯤꯖꯦꯒ ꯈꯟꯅꯔꯛꯎ ꯕꯤꯖꯦꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪꯉꯣꯟꯗ ꯈꯟꯅꯍꯧꯔꯤꯔ ꯃꯥꯏꯁꯦ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤꯗ ꯌꯥꯝ ꯑꯣꯠꯀꯅꯨ ꯑꯗꯨꯒ ꯕꯤꯖꯦꯅ ꯂꯞ ꯆꯥꯛ ꯐꯖꯅ ꯊꯣꯡꯉꯣ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯀꯣ ꯑꯩ ꯁꯥꯎꯅꯨ ꯍꯥꯏꯔꯗꯤꯀꯣ ꯂꯞ ꯎꯏ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯦ ꯅꯣꯏ ꯑꯅꯤꯒꯤꯗ ꯅꯤꯄꯥ ꯑꯃꯈꯛ ꯆꯥꯕꯁꯦ ꯆꯥꯛꯇꯅ ꯁꯤꯗꯣꯔꯦ ꯗꯣꯅꯤ ꯅꯨꯡꯁꯤꯕꯤ ꯏꯟꯖꯥꯡꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯣ ꯃꯃꯣꯟ ꯆꯪꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯣ ꯈꯜꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯍꯤꯟꯖꯥꯡ ꯍꯥꯎ ꯍꯥꯎꯅ ꯊꯣꯡꯗꯣ ꯆꯦꯔꯦꯈꯥꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯆꯦꯔꯦꯈꯥꯅ ꯂꯞ ꯑꯃ ꯄꯤꯔꯛꯑꯦ ꯆꯦꯔꯦꯈꯥꯅ ꯕꯤꯖꯦ ꯁꯥꯎꯅꯨ ꯍꯥꯏ ꯍꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯣ ꯁꯥꯎꯔꯒꯁꯨ ꯍꯦꯟꯒꯠꯄꯅꯤ ꯃꯒꯨꯟꯁꯦ ꯁꯥꯎꯗꯕꯁꯨ ꯌꯥꯗꯦ ꯁꯥꯎꯕ ꯍꯥꯏꯁꯤꯅ ꯀꯩꯗꯧꯋꯦ ꯈꯪꯕ꯭ꯔꯥ ꯔꯤꯂꯦꯁꯟꯁꯦ ꯁꯥꯎꯕ ꯍꯥꯏꯁꯤꯅ ꯔꯤꯂꯦꯁꯟꯁꯦ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯍꯜꯂꯦꯕꯀꯣ ꯑꯗꯨꯝ ꯁꯣꯞ ꯑꯣꯏꯅ ꯉꯥꯡꯉꯗꯤ ꯃꯥꯏ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯩ ꯂꯩꯁꯦ ꯈꯪꯗꯦꯕꯀꯣ ꯅꯨꯡꯁꯤꯕꯤ ꯇꯥꯁꯜꯂꯨꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯃꯆꯤꯡꯁꯦ ꯐꯨꯗꯣꯛꯑꯗꯤꯅꯦ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯕꯗꯣ ꯂꯣꯏꯅ ꯐꯨꯗꯣꯔꯛꯀꯗꯣꯏꯕ ꯆꯨꯝꯕ꯭ꯔꯥ ꯆꯦ ꯅꯨꯡꯁꯤꯕꯤ ꯇꯥꯁꯜꯂꯨ ꯈꯪꯕ꯭ꯔꯥ ꯆꯦꯒꯤ ꯑꯦꯗꯚꯥꯏꯁꯁꯦ ꯃꯔꯛ ꯃꯔꯛꯇ ꯁꯥꯎꯕ ꯏꯝꯄꯣꯔꯇꯦꯟꯅꯤ Ramanana, don't know your language. Say, okay, okay. Bro, you can speak in Hindi. I can't speak English fluently. Sorry, bro. I know, I understand, but I can't speak fluent English. I know English, okay. You can write. I will give you answer in Hindi. ꯑꯗꯣ ꯅꯨꯡꯁꯤꯕꯤꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯩ ꯌꯥꯏ ꯑꯣ ꯁꯣꯔꯤ ꯕ꯭ꯔꯣ ꯏꯠꯁ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯩ ꯍꯥꯏꯌꯦ ꯀꯔꯤꯝ ꯈꯟꯒꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯀꯣꯛ ꯆꯤꯛꯀꯅꯣ ꯀꯣꯛ ꯆꯤꯛꯑꯗꯤ ꯆꯉꯥꯡ ꯈꯛꯇꯪ ꯂꯣꯜꯂꯒ ꯊꯛꯆꯜꯂꯣ ꯑꯗꯨꯝ ꯐꯖꯔꯅꯤ ꯀꯣꯛ ꯆꯤꯛꯄ ꯒꯨꯂꯤꯒ ꯆꯥꯔꯨꯅꯨ ꯕꯤꯖꯦꯅ ꯂꯞ ꯑꯩ ꯑꯗꯨꯝ ꯂꯩꯅꯤ ꯀꯥꯏꯗꯁꯨ ꯆꯠꯂꯣꯏꯀꯣ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯁꯨꯁꯃꯤꯇꯥꯅꯤ ꯃꯥꯅꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ ꯕꯤꯖꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯄ꯭ꯂꯤꯖ ꯑꯩ ꯂꯣꯏꯅ ꯅꯨꯡꯁꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯤꯁꯨ ꯅꯨꯡꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯁꯦꯡꯃꯛꯀꯤꯅꯦ ꯑꯩꯗꯤ ꯋꯥꯏꯇꯤ ꯄꯥꯏꯕꯗꯒꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯪꯅꯔꯦꯅ ꯍꯔꯥꯎꯏꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯏꯕꯨꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯀꯧꯅꯩꯁꯦ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯅꯦ ꯑꯁꯦꯡꯕꯁꯨ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯠꯀꯤ ꯔꯤꯂꯦꯁꯟꯗꯒꯤꯅꯦ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯦ ꯁꯤꯅ ꯍꯦꯟꯕꯅꯤ ꯃꯔꯤꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯕꯤꯂꯤꯞ ꯇꯧꯏ ꯕ꯭ꯂꯠ ꯔꯤꯂꯦꯁꯟ ꯍꯥꯏꯁꯤꯅꯅꯦ ꯑꯩꯒꯤ ꯏ ꯃꯔꯤꯑꯅꯗꯤ ꯍꯥꯏꯖꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯏ ꯃꯥꯒꯤ ꯀꯥꯟꯅꯕ ꯇꯣꯡꯖꯕ ꯍꯥꯏꯅ ꯈꯜꯂꯒ ꯃꯤꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯐ꯭ꯔꯦꯟꯁꯤꯞ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯆꯥꯊꯣꯛꯀꯦ ꯍꯥꯏꯗꯦ ꯃꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯐ꯭ꯔꯦꯟꯁꯤꯞꯁꯦ ꯑꯩꯗꯤ ꯄꯤꯌꯣꯔꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯀꯩꯀꯩ ꯈꯜꯂꯤꯕ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯍꯥꯏꯔꯧꯅꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦꯔꯦꯈꯥ ꯑꯩ ꯁꯥꯎꯗꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯆꯦ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕꯤꯗ ꯁꯥꯎꯅꯨ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯂꯩꯌꯨ ꯍꯥꯏ ꯆꯦꯔꯦꯈꯥꯅ ꯔꯃꯅꯥ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯍꯥꯏꯔꯛꯑꯦ ꯕꯤꯖꯦꯅ ꯄꯥꯈꯠꯀꯅꯨ ꯆꯦ ꯄꯥꯈꯠꯀꯅꯨ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯕꯤꯖꯦ ꯆꯠꯂꯣꯏ ꯕꯤꯖꯦ ꯑꯩ ꯂꯥꯏꯛ ꯊꯥꯔ ꯕꯤꯖꯦ ꯀꯥꯏ ꯆꯦꯟꯗꯣꯏꯅꯣꯕ ꯆꯦꯜꯂꯝꯃꯨ ꯑꯩ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯒꯤ थी रवाना ने थैंक यू रेखा है रमाना जी आपको हैदराबाद से है तो आपको हिंदी ज़रूर पता होगा हैदराबाद का तो मेरा फ्रेंड भी है मेरा एक दो तो उन लोगों को तो हिंदी पता है ऐसे टूटा फूटा होने से भी चलेगा अदुगा चेरेखाना बीजे साउबा यादेको हाय ꯂꯞ ꯂꯞ ꯍꯥꯏꯔꯦ ꯅꯨꯡꯁꯤꯕꯤꯅ ꯇꯥꯔꯤꯕ ꯍꯥꯏ ꯇꯥꯔꯤꯕꯒ ꯀꯧꯔꯛꯏꯁꯤꯕꯨ ꯑꯗꯨꯒ ꯆꯦꯔꯦꯈꯥꯅ ꯋꯦꯜꯀꯝ रमना हाय रमनाना नंबर पिएने माय व्हाट्सएप फ्रेंड्स ओके रमना आप लाइव पे ऐसे नंबर शेयर मत कीजिएगा हमारा कुछ नहीं होगा आपका नुकसान होगा शायद तो कोई कोई आपको अननोन डिस्टर्ब कर सकता है ꯕꯤꯖꯦꯅ ꯍꯣꯏ ꯆꯦ ꯔꯦꯈꯥ ꯑꯩ ꯁꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯕꯤꯖꯦꯅ ꯁꯥꯎꯗꯕꯩ ꯄ꯭ꯔꯨꯞ ꯇꯧꯕꯩ ꯅꯣꯛꯂꯛꯑꯦ ꯅꯨꯡꯁꯤꯕꯤꯅ ꯍꯣ ꯇꯥꯔꯤꯕ ꯄꯥꯈꯠꯂꯦ ꯍꯥꯏ ꯕꯤꯖꯦ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯤꯅ ꯀꯧꯔꯤꯌꯦ ꯑꯗꯨꯒ ꯆꯦ ꯔꯦꯈꯥꯅ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦ ꯍꯥꯏꯌꯦ
ꯕꯤꯖꯦ ꯅꯨꯡꯁꯤꯕꯤꯁꯦ ꯅꯣꯏ ꯂꯩꯀꯥꯏ ꯅꯛꯅꯩꯔꯥ ꯍꯥꯏꯕ ꯆꯦꯅ ꯍꯥꯏꯁꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯔꯃꯅꯥꯅ ꯔꯦꯈꯥ ꯌꯣꯔ ꯏꯟꯁꯇꯥ ꯑꯥꯏ ꯗꯤ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯆꯦ ꯔꯦꯈꯥ ꯅꯪꯒꯤ ꯏꯟꯁꯇꯥ ꯑꯥꯏ ꯗꯤ ꯍꯪꯉꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕꯩꯅꯦ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯎꯏ ꯍꯥꯏ ꯕꯤꯖꯦ ꯁꯤꯒ ꯀꯩꯁꯨꯝ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯑꯣꯏꯇꯦ ꯅꯪ ꯌꯥꯝꯅ ꯍꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯉꯥꯡꯉꯤꯗꯨꯗꯤꯅ ꯅꯪꯅ ꯋꯥ ꯉꯥꯡꯗꯣ ꯃꯤꯅ ꯍꯥꯏꯗꯣ ꯅꯉꯣꯟꯗ ꯐꯩ ꯍꯥꯏꯗꯣ ꯅꯪ ꯉꯥꯡꯗꯣ ꯅꯪꯒꯤ ꯅꯦꯆꯔꯦꯜꯗꯣ ꯃꯤ ꯈꯣꯜꯂꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪ ꯀꯩꯁꯨꯝ ꯁꯣꯏꯗꯦꯀꯣ ꯑꯗꯨꯒ ꯔꯃꯅꯥꯅ ꯃꯥꯒꯤ ꯏꯟꯁꯇꯥ ꯑꯥꯏ ꯗꯤ ꯄꯤꯔꯦ ꯔꯃꯅꯥ ꯔꯦꯗꯤ ꯑꯗꯨꯗꯨꯗꯨ 602 ꯏꯁ ꯃꯥꯏ ꯑꯥꯏ ꯗꯤ ꯍꯥꯏ ओके रमाना जी ꯕꯤꯖꯦꯅ ꯆꯦ ꯔꯦꯈꯥ ꯑꯩꯁꯦ ꯐꯕ꯭ꯔꯅꯦ ꯐꯠꯇꯦꯀꯣ ꯚꯣꯏꯁꯁꯨ ꯐꯖꯗꯦꯀꯣ ꯑꯩꯁ ꯃꯃꯜ ꯀꯥꯍꯜꯂꯤꯁꯤꯗꯤ ꯃꯁꯤꯅꯕꯅꯦ ꯍꯩꯕꯅꯦ ꯑꯃꯨꯛ ꯍꯩꯕꯩ ꯃꯊꯛꯁꯤꯒ ꯍꯩꯔꯤꯕ ꯃꯥꯅ ꯑꯃꯨꯛ ꯆꯦ ꯔꯦꯈꯥ ꯇꯥꯔꯕ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏꯁꯦ ꯔꯃꯅꯥꯅ ꯌꯨ ꯍꯦꯞ ꯐ꯭ꯔꯦꯟꯁ ꯏꯟ ꯍꯥꯏꯗ꯭ꯔꯕꯥꯠ ꯌꯦꯁ ꯑꯥꯏ ꯍꯦꯞ ꯑꯗꯨꯒ ꯔꯃꯅꯥꯅ ꯒꯨꯗ ꯍꯥꯏ ꯕꯤꯖꯦ ꯆꯤꯆꯦꯒꯤꯁꯦ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯇꯣꯟꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯅꯪꯒꯤꯗꯗꯤ ꯃꯌꯥꯝ ꯂꯩꯇ꯭ꯔ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕꯤ ꯆꯤꯆꯦꯒꯤ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯂꯞꯁꯦ ꯅꯛꯅꯗꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯅꯛꯅꯔꯦ ꯏꯀꯥꯏꯖꯩ ꯍꯥ 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 ꯀꯥꯏ ꯅꯛꯅꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯂꯩꯀꯥꯏ ꯊꯪꯅꯗ꯭ꯔꯁꯨ ꯃꯐꯝ ꯑꯃꯠꯇꯒꯤꯅꯤꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯁꯥꯔꯁꯨ ꯑꯗꯨꯝ ꯄꯥꯅꯩꯁꯤꯗꯤ ꯍꯟꯗꯤ ꯀꯁꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯂꯥꯞ ꯂꯥꯞ ꯄꯥꯅꯩꯁꯤꯗꯤ ꯅꯛꯅꯗ꯭ꯔꯁꯨ ꯐꯔꯕꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯇꯣꯏꯅꯦ ꯑꯗꯨꯒ ꯄꯥꯈꯪꯕ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯄꯥꯈꯪꯕ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯄꯥꯈꯪꯕꯒꯤꯗꯣ ꯑꯩꯅ ꯔꯤꯇꯔꯟ ꯄꯥꯈꯪꯕꯅ ꯖꯣꯏꯟ ꯇꯧꯔꯛꯏꯔꯥ ꯑꯩꯅ ꯖꯣꯏꯟ ꯇꯧꯕ ꯑꯣꯏꯔꯒꯗꯤ 24 ꯑꯋꯥꯔꯁ ꯐꯥꯗꯦꯅ ꯍꯟꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯍꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯍꯦꯜꯂꯣ ꯄꯥꯈꯪꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ लाइक अमता तौसनबियू रमना आप लाइक किया अब लाइक नहीं किया है तो एक बार लाइक कर दीजिए ꯕꯤꯖꯦꯅ ꯆꯦ ꯔꯦꯈꯥ ꯑꯃꯨꯛꯇ ꯅꯣꯛꯄꯤꯌꯣ ꯁꯦ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯄꯥꯈꯪꯕꯅ ꯍꯣꯏ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯄꯥꯈꯪꯕ ꯑꯩ ꯍꯜꯂꯛꯀꯦꯀꯣ ꯑꯩ ꯍꯜꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛꯇꯅꯦ ꯍꯟꯒꯦꯅ ꯇꯧꯔꯝꯃꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯉꯔꯥꯡ ꯖꯣꯏꯟ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯍꯟꯒꯦꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯏꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯨꯡ 6 ꯇꯥꯔꯒꯗꯤꯅꯦ ꯃꯤꯁꯤꯡꯁꯦ ꯑꯦꯜꯕꯤꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯉꯛꯑꯅꯤꯅ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯥꯍꯧꯔꯒꯦꯅ ꯊꯥꯔꯛꯏꯅꯤ ꯄꯥꯈꯪꯕ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯁꯟꯗꯥꯒꯤ ꯑꯃꯨꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯝꯃꯅꯤ ꯆꯦ ꯔꯦꯈꯥꯅ ꯕꯤꯖꯦꯅ ꯅꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯒ ꯕꯤꯖꯦꯒꯤ ꯗꯤꯃꯥꯟꯗ ꯆꯦ ꯔꯦꯈꯥ ꯂꯣꯏꯈꯔꯦ ꯅꯣꯛꯊꯅ ꯁꯦꯠꯇꯅ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯇꯥꯔꯤꯕ ꯅꯛꯇ꯭ꯔꯁꯨ ꯇꯥꯔꯤꯕꯒ ꯇꯨꯡꯗ ꯑꯁꯨꯝ ꯂꯩꯀꯣ ꯍꯥꯏꯌꯦ ꯅꯛꯇ꯭ꯔꯁꯨ ꯇꯥꯔꯤꯕꯁꯦ ꯇꯨꯡꯗ ꯑꯁꯨꯝ ꯂꯩꯀꯣ ꯍꯥꯏ ꯕꯤꯖꯦꯅ ꯌꯥꯔꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯃꯤ ꯂꯩꯖꯗꯦꯒ ꯍꯥꯏꯖꯤꯜꯂꯦ ꯈꯪꯗꯦꯀꯣ ꯑꯗꯣ ꯃꯤꯕꯨꯗꯤ ꯎꯗ꯭ꯔꯤꯌꯦ ꯍꯥꯏ ꯃꯤꯕꯨꯗꯤ ꯕꯤꯖꯦ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯍꯥꯏꯁꯦ ꯌꯥꯔꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯃꯤ ꯂꯩꯖꯗꯦꯒ ꯍꯥꯏꯖꯤꯜꯂꯦ ꯈꯪꯉꯦ ꯈꯪꯉꯤꯀꯣ ꯑꯗꯣ ꯃꯤꯕꯨꯗꯤ ꯎꯗ꯭ꯔꯤ ꯕꯤꯖꯦ ꯅꯪ ꯃꯤꯅꯤꯡꯁꯦ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯏꯔꯧꯕ ꯄ꯭ꯂꯤꯖ ꯑꯗꯨꯒ ꯕꯤꯖꯦꯅ ꯂꯞ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯒꯦꯀꯣ ꯃꯃꯥ ꯃꯆꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯅꯨꯡꯉꯥꯏꯇꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯕꯤꯖꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯑꯁꯨ ꯑꯁꯤꯗꯤ ꯅꯨꯄꯥꯅ ꯇꯥꯛꯀꯗꯣꯏꯅꯤ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯑꯇꯣꯞꯄ ꯌꯨꯝꯗꯩ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯥꯅ ꯍꯦꯛ ꯑꯦꯗꯣꯞ ꯇꯧ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯅ ꯇꯥꯛꯑꯗꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯝ ꯏꯜꯂꯦ ꯑꯗꯣ ꯆꯦ ꯔꯦꯈꯥꯅ ꯕꯤꯖꯦꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩ ꯁꯛꯁꯨ ꯐꯖꯩ ꯍꯥꯏ ꯆꯨꯝꯃꯤ ꯆꯦ ꯔꯦꯈꯥꯅ ꯍꯥꯏꯁꯦ ꯑꯁꯤꯃꯛꯅꯤ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤ ꯇꯥꯔꯕ ꯑꯗꯨꯒ ꯆꯦ ꯔꯦꯈꯥꯅ ꯐꯖꯩ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯔꯦꯈꯥꯅ ꯂꯞꯇꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯞ ꯄꯤꯔꯦ ꯆꯦ ꯅꯪ ꯗ꯭ꯌꯨꯇꯤꯔꯣ ꯍꯟꯖꯤ
ꯃꯈꯣꯟꯁꯦꯅꯦ ꯋꯥꯁꯦ ꯉꯥꯡꯉꯒ ꯁꯨꯝ ꯁꯤꯊꯔꯛꯀꯅꯦꯕ ꯑꯩꯒꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯋꯥꯁꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯝꯗꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯍꯣꯏ ꯊꯣꯡꯉꯣ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕꯤꯅ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ ꯀꯝꯇ ꯇꯥꯗꯦ ꯅꯨꯡꯁꯤꯕꯤꯅ ꯈꯨꯝꯃꯩꯁꯦ ꯕꯤꯖꯦꯅ ꯍꯥꯏꯔꯀꯥꯟꯗꯇ ꯈꯨꯝꯃꯩꯑꯕ ꯑꯣ ꯏꯅꯥꯎꯄꯤ ꯅꯨꯡꯁꯤꯕꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯆꯦꯔꯦꯈꯥꯅ ꯄꯥꯈꯪꯕ ꯍꯥꯏꯌꯦ ꯄꯥꯈꯪꯕ ꯂꯩꯔꯤꯕꯣ ꯄꯥꯈꯪꯕ ꯂꯩꯔꯗꯤ ꯆꯦꯔꯈꯥꯒ ꯖꯣꯏꯟ ꯇꯧꯅꯧ ꯆꯦꯔꯈꯥ ꯕ꯭ꯂꯨ ꯄꯤꯔꯧꯔꯣ ꯄꯥꯈꯪꯕꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯑꯃ ꯊꯥꯗꯔꯝꯃꯣ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯃꯦꯟ ꯑꯃ ꯊꯥꯗꯔꯣ ꯑꯗꯨꯝ ꯍꯟꯖꯔꯛꯆꯅꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯗꯤ ꯁꯨꯝ ꯍꯟꯅꯕꯅꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯤ ꯐꯔ ꯐꯔ ꯁꯤꯠꯂꯤ ꯑꯗꯨ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯁꯤꯒ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯕꯤꯖꯦꯅ ꯆꯦꯔꯦꯈꯥ ꯆꯦꯁꯨ ꯌꯥꯎꯁꯤꯟꯈꯔꯦ ꯑꯩꯕꯨ ꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯏꯆꯦ ꯃꯌꯥꯝ ꯃꯤ ꯇꯥꯅꯤ ꯀꯥꯏ ꯇꯥꯒꯦ ꯇꯥꯖꯁꯅꯣ ꯑꯐꯕ ꯄꯣꯠꯄꯨ ꯃꯤ ꯇꯥꯔꯒ ꯐꯩ ꯀꯩꯅꯣ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯒꯤ ꯕꯤꯖꯦꯒꯤ ꯀꯗꯔꯗꯣ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯦꯜꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯆꯪꯕ ꯉꯝꯍꯧꯗ꯭ꯔꯦꯗꯤ ꯍꯣꯜꯂꯤꯃꯤꯅꯅꯦ ꯑꯗꯨꯝ ꯑꯩ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯦ ꯑꯉꯥꯡꯁꯤꯁꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯗꯣ ꯑꯩ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯇꯝꯗ ꯉꯁꯤ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯕꯤꯖꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯆꯦꯁꯨ ꯏꯔꯣꯝꯕ ꯀꯥꯡꯉꯧ ꯇꯧꯋꯦ ꯑꯣ ꯍꯥꯎꯔꯅꯤ ꯅꯨꯡꯁꯤꯕꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯔꯣꯜꯂꯦ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯆꯦꯔꯦꯈꯥꯅ ꯕꯤꯖꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯂꯞ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯆꯥꯅꯨꯀꯣ ꯑꯃꯨꯛ ꯄꯨꯛ ꯆꯥꯛꯏ ꯍꯥꯏꯅꯤ ꯍꯥꯏ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯔꯗꯤꯅꯦ ꯃꯁꯛꯁꯨ ꯊꯤ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯏꯌꯦ ꯑꯗꯨꯅ ꯃꯁꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯖꯤꯟꯗꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯑꯩ ꯆꯦꯔꯦꯜꯒ ꯄꯥꯏꯔꯔꯣꯏꯗ ꯃꯁꯛ ꯊꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯨ ꯀꯣꯟꯕ ꯍꯩꯇꯕ ꯑꯩꯈꯣꯏꯗ ꯀꯅꯥꯅ ꯁꯞ ꯇꯧꯕꯤꯔꯛꯀꯗꯣꯏꯅꯣ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯗꯣꯏꯅꯣꯕ ꯅꯨꯡꯁꯤꯕꯤꯅ ꯆꯥꯔꯣꯏꯗ ꯇꯥꯔꯤꯕ ꯑꯩ ꯍꯥꯏꯌꯦ ꯆꯥꯔꯣꯏ ꯍꯥꯏꯌꯦ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤꯅ ꯅꯪ ꯋꯥ ꯐꯖꯅ ꯏꯜꯂꯨꯀꯣ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯃꯈꯛꯇꯀꯣ ꯐꯦꯁꯕꯨꯛꯇ ꯃꯤ ꯃꯌꯥꯝ ꯈꯪꯅꯕꯗꯣ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯉꯛꯏ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯊꯃꯣꯏꯕꯨ ꯁꯦꯡꯉꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯊꯃꯣꯏꯕꯨ ꯁꯦꯡꯉꯗꯤ ꯂꯣꯏꯅ ꯏꯌꯥꯠꯇ ꯌꯥꯏ ꯕꯤꯖꯦ ꯀꯩꯅꯣ ꯉꯥꯡꯉꯦ ꯑꯗꯨ ꯅꯨꯡꯁꯤꯕꯤ ꯕꯤꯖꯦꯅ ꯏꯔꯛꯏꯁꯦ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯉꯁꯤ ꯀꯔꯤ ꯆꯥꯎꯔꯒꯦ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯤꯗꯨꯕꯨ ꯆꯦ ꯔꯦꯈꯥ ꯆꯦ ꯁꯨꯁꯃꯤꯇꯥꯁꯦ ꯑꯃꯨꯛꯀ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯄ꯭ꯂꯤꯖ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯀꯔꯤ ꯐꯦꯛ ꯍꯥꯏꯕ ꯌꯥꯎꯒꯦꯕ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯁꯦ ꯀꯩꯁꯨꯝ ꯐꯦꯛ ꯌꯥꯎꯗꯦꯕ ꯑꯗꯨ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯑꯁꯦꯡꯃꯛꯀꯤꯅꯤ ꯅꯣꯏ ꯑꯅꯤꯒꯤꯗꯨꯁꯨ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯅꯨꯡꯁꯤꯕꯤꯒ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨꯒ ꯆꯦꯔꯈꯥꯅ ꯑꯣꯟ ꯍꯥꯏ ꯆꯦꯔꯈꯥ ꯕꯤꯖꯦꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯆꯦꯔꯈꯥꯅ ꯍꯣꯏ ꯍꯥꯏꯌꯦ ꯄꯥꯈꯪꯕꯗꯣ ꯆꯪꯉꯛꯑꯝꯃꯒ ꯈꯨꯝꯗꯦ ꯀꯥꯏ ꯆꯠꯈ꯭ꯔ ꯈꯪꯗꯦ ꯆꯦ ꯑꯗꯨꯏꯁꯨ ꯅꯪꯅ ꯖꯣꯏꯟ ꯇꯧꯒꯅꯤ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯀꯣꯃꯦꯟ ꯊꯥꯗꯔꯝꯃꯨ ꯄꯥꯈꯪꯕꯗꯣ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯆꯪꯉꯛꯄꯅꯤ ꯇꯣꯏꯅ ꯑꯗꯨ ꯑꯁꯤꯒ ꯅꯪꯅ ꯖꯣꯏꯟ ꯇꯧꯈ꯭ꯔꯒ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯁꯨ ꯅꯪꯅ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯁꯨꯝ ꯍꯜꯂꯛꯆꯅꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩ ꯁꯨꯁꯃꯤꯇꯥ ꯍꯩꯇꯦ ꯁꯛ ꯊꯤ ꯍꯥꯏꯔꯒ ꯃꯤ ꯐꯔꯤꯠꯄꯨꯔ ꯈꯪꯉꯤꯗ ꯑꯩꯁꯨ ꯍꯥ ꯍꯥ ꯍꯥ
ꯁꯥꯎꯕ꯭ꯔꯣ ꯁꯥꯎꯅꯨꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯦꯛ ꯍꯥꯏꯖꯤꯟꯕꯕꯨ ꯑꯩ ꯃꯤꯅꯤꯡꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯥꯎꯕꯗꯤ ꯂꯥꯏꯔꯅ ꯑꯩ ꯁꯨꯁꯃꯤꯇꯥ ꯍꯩꯇꯦ ꯁꯛꯊꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯔꯤꯄꯨꯔ ꯕꯤꯖꯤ ꯑꯩ ꯈꯪꯗꯦꯕ ꯃꯤꯅꯤꯡꯁꯦ ꯁꯥꯎꯗꯦ ꯀꯩꯁꯨ ꯑꯩ ꯁꯥꯎꯗꯦ ꯃꯤꯅꯤꯡ ꯈꯪꯗ꯭ꯔꯦ ꯆꯦꯔꯈꯥꯅ ꯑꯣꯟ ꯍꯥꯏꯗꯨꯒ ꯕꯤꯖꯦꯅ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯆꯦꯔꯦꯈꯥꯅ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯆꯦꯛ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯂꯥꯛꯄꯩ ꯇꯧꯕꯅꯤꯀꯣ ꯐꯣꯟ ꯂꯥꯛꯄꯩ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯊꯨꯖꯗꯦ ꯐꯣꯟꯗꯨ ꯂꯥꯛꯄꯒꯤ ꯄꯠ ꯂꯥꯎꯅ ꯇꯠꯇꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯆꯦꯔꯈꯥꯅ ꯑꯣꯟ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯅꯅꯥꯎ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯏꯅꯣ ꯅꯨꯡꯊꯥꯡꯒꯤ ꯆꯦ ꯆꯦꯔꯦꯈꯥꯒ ꯂꯩꯅꯔꯕ ꯀꯥꯅꯦꯛ ꯆꯦꯔꯈꯥꯟ ꯑꯣꯀꯦ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯁꯨꯁꯅꯤ ꯗ꯭ꯌꯨꯇꯤꯗꯅꯤ ꯍꯥꯏ ꯑꯣꯀꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯁꯥꯡꯅ ꯌꯥꯎꯕꯤꯕꯒꯤ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯁꯦ ꯂꯩꯅꯔꯕꯣ ꯆꯦ ꯔꯦꯈꯥꯒ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯆꯦꯅ ꯑꯦꯜꯕꯤ ꯇꯣꯡꯂꯅꯤ ꯁꯛ ꯊꯤ ꯃꯤ ꯂꯥꯛꯄꯤꯗꯦ ꯍꯥꯏꯗꯣ ꯍꯥꯏꯕ ꯁꯛ ꯊꯤ ꯍꯥꯏꯖꯤꯜꯂꯒ ꯃꯤ ꯐꯥꯏꯗꯣ ꯈꯪꯉꯤ ꯍꯥꯏꯕ ꯍꯣꯏ ꯃꯥ ꯑꯩ ꯚꯤꯗꯤꯑꯣꯗ ꯅꯪ ꯌꯦꯡꯗꯕꯩ ꯈꯪꯗꯦꯅꯤ ꯁꯛ ꯊꯤꯗ꯭ꯔꯣ ꯁꯛꯇꯣ ꯐꯖꯔꯗꯤ ꯅꯍꯥꯟꯅ ꯁꯛꯄꯗꯣ ꯍꯦꯜꯂꯣꯏꯗ꯭ꯔꯣ ꯃꯤꯅ ꯁꯞꯄꯣꯔꯠꯀꯗꯣ ꯇꯧꯔꯣꯏꯗ꯭ꯔꯣ ꯁꯛ ꯊꯤꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣ ꯒꯗ꯭ꯔꯛ ꯂꯥꯎꯕꯒꯤ ꯍꯥꯏꯗꯤ ꯍꯩꯇꯕ ꯁꯣꯞ ꯑꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯐꯝꯕꯗ ꯃꯤꯅ ꯃꯤ ꯀꯣꯟꯕ ꯍꯩꯔꯗꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯪꯗ꯭ꯔꯣ ꯑꯗꯨꯒ ꯃꯤ ꯀꯣꯟꯕ ꯍꯩꯇꯕ ꯃꯤꯗꯨꯗꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯁꯨꯝ ꯌꯥꯝꯅ ꯗꯃꯥꯗ ꯊꯝꯃꯁꯨ ꯃꯤ ꯆꯪꯕꯤꯗ꯭ꯔꯤꯗꯨꯗꯤ ꯑꯗꯣꯅꯦ ꯆꯨꯝꯗ꯭ꯔ ꯕꯤꯖꯤꯌꯥ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯁꯛ ꯊꯤ ꯍꯥꯏꯔꯒ ꯅꯪ ꯊꯥꯖꯗ꯭ꯔꯤꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯣ ꯊꯤꯕꯩꯅꯦ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯤꯗꯣ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯍꯥꯏꯔꯦ ꯕꯤꯖꯦꯅ ꯍꯣꯏ ꯏꯃꯥ ꯆꯦ ꯒꯪꯒꯥ ꯂꯥꯛꯑꯦ ꯃꯌꯥꯝ ꯙꯣꯜ ꯊꯤꯜꯂꯣ ꯃꯍꯥꯔꯥꯅꯤ ꯌꯦꯡꯂꯛꯂꯦ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯕꯤꯖꯦꯅ ꯅꯪ ꯂꯥꯛꯄꯒꯤ ꯙꯣꯜ ꯊꯤꯜꯂꯣ ꯃꯍꯥꯔꯥꯅꯤꯅꯤꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯦ ꯍꯦꯞꯄꯤ ꯌꯥꯎꯁꯪ ꯃꯌꯥꯝ ꯍꯦꯞꯄꯤ ꯌꯥꯎꯁꯪ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯎꯁꯪ ꯃꯩ ꯊꯥꯈ꯭ꯔꯕꯣ ꯁꯟꯗꯥ ꯋꯥꯏꯔꯝ ꯌꯧꯔꯕꯩꯅ ꯃꯩ ꯊꯥꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯝꯃꯅꯤ ꯆꯦꯒꯪꯒꯥ ꯂꯥꯛꯄꯒ ꯆꯠꯈ꯭ꯔꯕꯣ ꯀꯣꯃꯦꯟꯒ ꯑꯝꯇ ꯏꯔꯛꯇꯦ ꯑꯩ ꯃꯔꯛꯇ ꯐꯣꯟ ꯂꯥꯛꯑꯝꯗꯅ ꯉꯥꯏꯍꯥꯛꯇꯪ ꯇꯠꯂꯨꯔꯦ ꯀꯩꯅꯣꯁꯦ ꯀꯥꯅꯦꯛ ꯑꯣꯏꯔꯨꯗ꯭ꯔꯦ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯑꯗꯨꯝ ꯑꯃꯅꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯕꯩ ꯋꯥꯅꯤꯗ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗꯩꯅꯣꯗ ꯈꯨꯅꯨ ꯑꯣꯏꯅ ꯇꯧꯋꯤ ꯌꯦꯉꯨ ꯈꯨꯅꯨꯅ ꯈꯨꯅꯨ ꯃꯔꯥꯡ ꯀꯥꯏꯔꯤꯕꯁꯤꯗ ꯈꯨꯅꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯕꯤꯖꯦꯁꯤꯒ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯎꯁꯪ ꯍꯧꯒꯠꯂꯕꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯆꯦꯅ ꯍꯔꯥꯎꯅꯤ ꯍꯥꯏꯕꯩ ꯍꯥꯏꯗꯣꯛꯇꯕꯤ ꯑꯩꯗꯤ ꯂꯣꯟꯅ ꯌꯦꯡꯒꯦ ꯑꯗꯨꯛ ꯐꯖꯔꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯦꯕꯨ ꯊꯤ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯌꯣ ꯍꯦꯔꯥ ꯑꯩꯅ ꯍꯥꯏꯅꯤ ꯑꯩꯅ ꯃꯤꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗ꯭ꯔꯅꯦ ꯍꯩ ꯅꯪ ꯅꯁꯛ ꯊꯤ ꯅꯁꯛꯇꯨꯒ ꯀ ꯍꯥꯏꯔꯛꯀꯗ꯭ꯔꯅꯦ ꯑꯗꯨ ꯍꯥꯏꯔꯛꯑꯕ ꯀꯥꯟꯗꯗꯤ ꯑꯩꯁꯦ ꯄꯣꯄꯨꯂꯥꯔ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯅꯕ ꯃꯤꯒ ꯂꯩꯇꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯍꯣ ꯂꯞ ꯑꯩꯅ ꯀꯧꯈ꯭ꯔꯦ ꯂꯞ ꯆꯠꯈ꯭ꯔꯕꯣ ꯅꯨꯡꯁꯤꯕꯤ ꯂꯩꯔꯤꯕꯣ ꯕꯤꯖꯦꯅ ꯀꯧꯔꯤ ꯀꯁꯥ ꯅꯥꯎꯕ ꯂꯥꯛꯑꯦ ꯀꯁꯥꯔ ꯅꯥꯎꯕ ꯍꯦꯄꯤ ꯍꯣꯂꯤ ꯌꯥꯎꯁꯪ ꯄꯤꯈꯥ ꯅꯤꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯥꯎꯕ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯍꯦꯄꯤ ꯍꯣꯂꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯎꯁꯪ ꯄꯤꯈꯥ ꯅꯤꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩ ꯌꯨꯝꯗ ꯂꯩꯇꯦꯌꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯣ ꯃꯄꯥꯟꯗ ꯂꯩ ꯍꯣꯂꯤ ꯉꯁꯥꯏꯅ ꯇꯩꯅꯗꯅ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯣꯂꯤꯗꯦ ꯐꯪꯗꯦ ꯍꯥꯏ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦꯁꯟ ꯃꯇꯝꯗ ꯍꯣꯂꯤꯗꯦ ꯐꯪꯗꯕꯁꯦ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯁꯥ ꯅꯥꯎꯕꯅ ꯍꯥꯍꯥ ꯁꯤꯒ ꯄꯤꯈꯥꯅꯤꯗꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯅꯥꯎꯕ ꯑꯉꯥꯡꯁꯤꯡꯒꯤꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯅꯠꯇ꯭ꯔ ꯅꯥꯎꯕ ꯅꯣꯏꯁꯨ ꯌꯥꯎꯁꯜꯂꯤꯔ ꯑꯅꯤꯔꯛ ꯅꯤꯕ ꯍꯧꯖꯤꯛ ꯁꯟꯗꯥꯁꯨ ꯅꯤꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯒ ꯅꯤꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ
ꯕꯤꯈꯥꯁꯦ ꯅꯤꯕ ꯆꯠꯂꯒꯅꯦ ꯑꯍꯟꯒꯤ ꯃꯔꯛꯇ ꯆꯠꯂꯒ ꯃꯤ ꯃꯌꯥꯝꯁꯤꯅ ꯒꯨꯗꯨ 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 ꯆꯦꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯀꯥꯔꯛ ꯂꯩꯕꯗꯣ ꯑꯗꯨꯒꯩꯗꯨꯒ ꯃꯔꯨꯝ ꯃꯔꯨꯝ ꯇꯧꯗꯅ ꯏꯃꯝ ꯏꯃꯝ ꯃꯝꯃꯅ ꯆꯠꯄ ꯉꯝꯗꯕꯗꯣ ꯌꯥꯝ ꯋꯥꯅ ꯌꯥꯝ ꯆꯦꯜꯂꯛꯏꯗ ꯆꯦꯡ ꯍꯩꯗꯣꯛꯄꯅ ꯀꯌꯥꯅꯣ ꯑꯗꯨꯒ ꯀꯁꯥꯅꯧꯕꯅ ꯍꯣꯏ ꯍꯥꯏꯌꯦ ꯌꯥꯎꯁꯪ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯌꯨꯝꯂꯣꯝꯗ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯀꯗꯥꯏꯗ ꯂꯩꯕꯤꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯅꯥꯎꯕ ꯁꯤꯀꯔ ꯌꯦꯡꯉꯨꯇꯨ ꯁꯟꯗꯥ ꯇꯥꯗ꯭ꯔꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯒ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯟꯅꯅ ꯂꯩꯔꯤꯁꯦ ꯁꯟꯗꯥ ꯇꯥꯗ꯭ꯔꯤ ꯉꯁꯥꯏꯁꯨ ꯍꯣꯂꯤ ꯁꯥꯟꯅꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯥꯎꯕꯁꯦ ꯀꯁꯥꯔ ꯀꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯕꯤꯖꯦꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯂꯥꯛꯄꯁꯤ ꯑꯩꯅ ꯑꯦꯜꯕꯤ ꯌꯥꯎꯕꯁꯤ ꯀꯝꯗꯧꯋꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩ ꯆꯠꯂꯣꯔꯥ ꯃꯤ ꯎꯕ꯭ꯔꯣ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯀꯥꯏꯅ ꯆꯠꯀꯅꯨ ꯆꯠꯄ ꯌꯥꯗꯦ ꯆꯠꯈ꯭ꯔꯕꯣ ꯅꯪ ꯀꯣꯃꯦꯟ ꯄꯤꯔꯝꯃꯒ ꯆꯠꯄ ꯌꯥꯗꯦ ꯅꯪꯅ ꯑꯦꯜꯕꯤ ꯂꯥꯛꯄꯁꯦ ꯑꯦꯜꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯨꯝ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯔ ꯅꯪꯅ ꯅꯣꯛꯍꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯠꯄ ꯌꯥꯗꯦ ꯅꯨꯡꯁꯤꯕꯤ ꯆꯠꯈ꯭ꯔꯕꯣ ꯅꯨꯡꯁꯤꯕꯤꯗꯣ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯕꯅꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯝꯇ ꯀꯧꯋꯣ ꯕꯤꯖꯦ ꯑꯗꯣ ꯀꯆꯥ ꯅꯥꯎꯕꯅ ꯁꯤꯒꯁꯨ ꯇꯥꯗ꯭ꯔꯤ ꯄꯨꯡ 3 ꯃꯈꯥꯏꯗ ꯇꯥꯏ ꯍꯥꯏꯌꯦ ꯑꯣ ꯊꯦꯡꯉꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯥꯡꯗꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯌꯥꯝꯉꯟꯅ ꯌꯥꯎꯁꯪ ꯕꯤꯈꯥꯅꯤ ꯍꯥꯏꯗꯤ ꯌꯥꯝꯉꯟꯅ ꯃꯩ ꯊꯥꯏꯅꯦ ꯑꯗꯨꯏꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯖꯥ ꯃꯥꯏꯕ ꯗꯦꯜꯂꯤꯗ ꯂꯩꯔꯗꯤ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯣꯏ ꯍꯣꯂꯤꯗꯣ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯂꯩꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯆꯦꯟꯅꯦꯜ ꯍꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪꯁꯦ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯑꯣꯏꯔꯕ ꯆꯦꯟꯅꯦꯜꯁꯦ ꯈꯪꯅꯤꯡꯕꯒꯤ ꯑꯗꯨꯝ ꯍꯪꯕꯅꯤ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤ ꯑꯝꯇ ꯀꯧꯋꯣ ꯆꯠꯇꯦꯀꯣ ꯑꯩ ꯍꯥꯏꯌꯦ ꯆꯠꯄ ꯌꯥꯗꯦ ꯌꯦꯡꯉꯨꯗꯨ ꯁꯤꯒ ꯈꯨꯅꯨ ꯑꯅꯤꯁꯦ ꯌꯦꯡꯉꯨ ꯁꯟꯗꯥ ꯇꯥꯁꯜꯂꯛꯄꯒꯤ ꯗꯦꯜꯂꯤ ꯀꯥꯏꯗꯅꯣ ꯃꯌꯥꯝ ꯍꯥꯏꯌꯦ ꯗꯦꯜꯂꯤ ꯀꯥꯏꯗꯅꯣ ꯃꯌꯥꯝ ꯑꯣꯖꯥ ꯃꯥꯏꯕꯗꯁꯨ ꯍꯪꯉꯛꯑꯦ ꯀꯁꯥꯔ ꯅꯥꯎꯕꯒꯤꯁꯦ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯗꯦꯜꯂꯤ ꯀꯥꯏꯗꯅꯣ ꯑꯩ ꯅ꯭ꯌꯨ ꯗꯦꯜꯂꯤꯗꯅꯤ ꯅꯥꯎꯕ ꯅꯥꯎꯕꯗꯤ ꯌꯨꯝꯗ ꯂꯩꯔꯥ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯑꯗꯣ ꯕꯤꯖꯦꯅ ꯆꯦ ꯀꯣꯜ ꯄꯥꯏꯔꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯝ ꯂꯩꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯕꯤꯖꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯩ ꯍꯥꯏ ꯅꯥꯎꯕꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯦꯀꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯁꯨ ꯌꯥꯝ ꯄꯥꯏꯅꯗꯦꯗ ꯑꯦꯜꯕꯤꯗꯒꯁꯨ ꯌꯥꯝ ꯆꯪꯗꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯐꯪꯕ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯠꯇꯦꯗ ꯑꯁꯨꯝ ꯗꯤꯟ ꯂꯦꯟꯕꯒꯤꯅꯤ ꯍꯥꯏ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯀꯧꯕꯁꯦ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯇꯥꯞ ꯂꯥꯎꯅ ꯍꯥꯏꯗꯤ ꯍꯪꯒꯣꯏꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯃꯤꯡꯁꯦ ꯌꯥꯝꯅꯅꯦ ꯃꯃꯜ ꯂꯩꯕ ꯋꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯁꯥ ꯅꯥꯎꯕꯅ ꯁꯗꯔ ꯀꯦꯟꯇꯅꯤ ꯍꯥꯏꯌꯦ ꯑꯣ ꯅꯥꯎꯕ ꯀꯦꯟꯇ ꯃꯤ ꯌꯥꯝ ꯂꯩꯅꯦ ꯀꯦꯟꯇꯅꯦ ꯃꯤ 2 ꯑꯍꯨꯝ ꯁꯨꯔꯦ ꯑꯗꯣ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯑꯃꯈꯛꯁꯨ ꯂꯩꯕꯅꯤ ꯀꯦꯟꯇ ꯃꯥꯁꯨ ꯀꯦꯟꯇ ꯂꯩ ꯆꯤꯆꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯀꯦꯟꯇꯤ ꯌꯥꯝ ꯂꯩꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯈꯤꯇꯪ ꯂꯥꯞꯄꯦ ꯑꯩꯗꯤ ꯋꯥꯖꯤꯔꯥꯕꯥꯠꯇꯅꯤ ꯂꯩꯔꯤꯁꯦ ꯀꯦꯟꯇꯗꯤ ꯉꯥ ꯆꯥꯛꯀ ꯂꯣꯏꯅ ꯐꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯎꯠꯇꯝ ꯅꯒꯔ ꯍꯥꯏꯌꯦ ꯑꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯎꯇꯝ ꯅꯒꯔ ꯍꯥꯏꯁꯦ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣꯅ ꯑꯗꯨꯒ ꯅꯥꯎꯕꯅ ꯍꯣꯏ ꯍꯥꯏꯌꯦ
ꯅꯥꯎꯕ ꯖꯨꯝ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯥꯎꯕꯁꯦ ꯅꯥꯎ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯝꯇ ꯇꯧꯍꯧꯒꯦ ꯅꯥꯎꯕ ꯀꯥꯅꯦꯛꯇꯤ ꯇꯧꯅꯔꯒꯅꯦ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯗ꯭ꯔꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗꯕꯅꯤꯅ ꯐꯖꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩ ꯆꯦꯅꯦꯜꯁꯨ ꯄꯥꯏꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯔꯤꯇꯥꯔꯟ ꯇꯧꯗꯅ 19 ꯁꯕ ꯁꯨꯈꯔꯦ ꯑꯩ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯥꯝꯅ ꯋꯥꯡꯉꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯁꯨꯝ ꯍꯥꯞꯆꯤꯜꯂꯣ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯩꯗꯣ ꯁꯤ ꯑꯗꯨꯝ ꯋꯥꯏ ꯇꯤꯒꯥꯏꯁꯦ ꯂꯛꯀꯤ ꯋꯥꯔꯤꯅꯤ ꯂꯛꯇ ꯂꯩꯔꯝꯃꯒꯗꯤ ꯁꯨꯝ ꯐꯠ ꯂꯥꯎ ꯀꯥꯈꯤꯗꯣꯏꯅꯤ ꯃꯌꯥꯝꯅ ꯑꯦꯜꯕꯤ ꯆꯪꯕꯗ ꯔꯤꯇꯔꯟ ꯇꯧꯕꯒꯤ 19 ꯁꯕ ꯁꯨꯈꯔꯦ ꯑꯩ ꯑꯦꯜꯕꯤꯁꯦ ꯃꯤ ꯑꯇꯩ ꯊꯥꯔꯤꯕ ꯈꯪꯗꯦ ꯃꯤꯒ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯇꯨ ꯇ꯭ꯔꯤꯁꯨꯜꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯄꯨꯖꯥ ꯇꯧꯅꯗ꯭ꯔꯣ ꯑꯗꯨꯝ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯗꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯁꯨꯜꯁꯦ ꯀꯩ ꯅꯣꯡ ꯈꯥꯛꯇꯕꯩꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯦꯛꯇꯁ ꯇꯥꯏꯞ ꯇꯧꯕ ꯄꯥꯝꯕꯤꯁꯦ ꯑꯁꯤꯃ ꯊꯥꯔꯒꯅꯦ ꯇ꯭ꯔꯤꯁꯨꯜꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯊꯝꯃꯦ ꯃꯅꯥꯛꯇ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯣꯏꯕꯣꯏꯔꯦꯅ ꯈꯜꯂꯨꯔꯦ siga imung du chang paka bang long sagan ai me ka lai ni PR ga diaga LB tawri o PR ga diaga LB tawri o moyni LB tawu ko na tawu mi thokpani la kita 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 ya mama asi paige amta lay nangi chappal paige si chappal se paige la 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 mathak to si law no isu biji ai amta mathak ka ke ko ai makha da kumta reini hmm Ana khumai dona mawar sini yenta biji phone thamgrabo nungsibine tawrira phone dubu biji nachena haidro ꯆꯤꯆꯦꯒꯤ ꯑꯦꯜꯕꯤꯁꯦ ꯕꯣꯔꯤꯡ ꯆꯨꯕ ꯑꯦꯜꯕꯤꯅꯤ ꯑꯗꯨꯅ ꯃꯤꯅ ꯂꯥꯛꯇꯕꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯑꯣꯏꯔꯗꯤ ꯃꯤꯁꯦ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯂꯥꯛꯇ꯭ꯔꯥ ꯌꯦꯡꯉꯨ ꯁꯅꯥ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯌꯥꯔꯦ ꯆꯠꯂꯣ ꯑꯣ ꯃꯃꯥ ꯀꯔꯤ ꯍꯥꯏꯕ ꯕꯤꯖꯦꯅ ꯄꯥꯕꯨꯡ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯤ ꯁꯛꯁꯨ ꯊꯤ ꯑꯗꯨꯒ ꯁꯛꯁꯨ ꯊꯤ ꯃꯤꯅꯁꯨ ꯂꯥꯛꯄꯤꯗꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯛꯇꯅꯕ ꯃꯟꯇ꯭ꯔ ꯁꯣꯟꯕꯤꯌꯣ ꯁꯛꯁꯨ ꯇꯧꯕꯤꯌꯣ ꯀꯌꯥꯝ ꯍꯩꯅ ꯍꯥꯏꯇ꯭ꯔꯣ ꯌꯦꯡꯉꯨꯁꯦ ꯃꯁꯛꯀ ꯊꯤꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯅꯤ ꯕꯤꯖꯦ ꯄꯥꯎꯗꯥꯔꯒ ꯐꯤꯌꯥꯔ ꯂꯥꯞꯂꯤꯒ
ꯈꯔ ꯍꯦꯟꯅ ꯊꯣꯝꯖꯤꯜꯂꯣ ꯑꯗꯨꯒ ꯁꯞ ꯍꯦꯟꯕꯒꯤꯗꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯈꯔ ꯑꯞꯂꯣꯗ ꯇꯧꯔꯣ ꯍꯥꯏ ꯆꯨꯝꯃꯤ ꯃꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟꯁꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯃꯤꯅ ꯑꯝꯇ ꯌꯦꯡꯕꯤꯗꯦ ꯃꯌꯥꯝꯅ ꯈꯇꯪ ꯈꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯕꯤꯖꯦꯅ ꯀꯩꯅꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯕꯨꯇꯥ ꯀꯣꯜꯗ ꯑꯦꯜꯕꯤ ꯇꯧꯗꯦꯀꯣ ꯀꯤꯖꯩ ꯆꯠꯂꯒꯦ ꯆꯠꯄ ꯌꯥꯗꯦ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ ꯇꯥꯔꯤꯕ ꯑꯩ ꯑꯗꯨꯝ ꯂꯩꯀꯣ ꯍꯥꯏ ꯅꯨꯡꯁꯤꯕꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯃꯥ ꯁꯅꯥꯗꯨ ꯆꯥꯛꯆꯥꯅꯤ ꯁꯤ ꯅꯪꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯀꯥꯏ ꯀꯥꯏꯗꯦꯗ ꯄꯨꯊꯣꯛꯂꯛꯀꯗꯕ ꯆꯥꯛꯆꯥꯅꯤꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯀꯣꯟꯇꯦꯟꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯅ ꯁꯦ ꯌꯦꯡꯉꯣꯅꯦ ꯁꯤꯕꯨ ꯍꯣꯂꯤ ꯁꯥꯟꯅꯔꯝꯕꯩ ꯆꯈꯥꯏ ꯃꯊꯛꯇ ꯉꯥꯏꯍꯥꯛꯇꯪ ꯂꯥꯎꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯣ ꯕꯤꯖꯤ ꯕꯤꯖꯦ ꯅꯣꯏꯗꯤ ꯅꯤꯄꯥꯟꯅꯤꯅ ꯀꯩꯅꯣ ꯇꯧꯋꯣ ꯀꯣꯏꯆꯠ ꯁꯨꯔꯕꯂꯥꯒꯤ ꯃꯇꯧ ꯇꯝꯃꯣ ꯁꯨꯔꯕꯂꯥꯒꯤ ꯃꯥꯛꯁ ꯎꯞꯄꯩꯗꯣ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯇꯧꯔꯒꯦ ꯑꯩ ꯂꯩꯈꯣꯝ ꯇꯩꯔꯒ ꯚꯤꯗꯤꯑꯣ ꯅꯝꯃꯨꯈꯤꯒꯦ ꯂꯥ 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 ꯂꯥꯏ ꯅꯝꯃꯣ ꯅꯝꯃꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤꯔꯣ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯋꯔꯁ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯋꯔꯁꯀ ꯌꯥꯝ ꯂꯩꯇꯦꯗ 100 ꯀꯥꯕ ꯌꯥꯎꯏ 200 ꯀꯥꯕ ꯌꯥꯎꯏ ꯑꯗꯩꯗꯤ 100 ꯀꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯩꯗꯤ 300 ꯀꯥꯕꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕꯅ 150 170 ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯆꯠꯂꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏꯁꯨ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯍꯥꯟ ꯈꯔ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯅ ꯀꯣꯜ ꯄꯥꯏꯔꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤꯗꯣ ꯑꯩꯅ ꯀꯃꯦꯟ ꯏꯔꯛꯎ ꯍꯥꯏꯕꯩ ꯏꯔꯛꯂꯤꯁꯤ ꯎꯔꯦꯗꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯂꯩꯌꯨꯀꯣ ꯅꯣꯏ ꯑꯅꯤꯃꯛ ꯂꯩꯌꯨꯀꯣ ꯉꯥꯛꯇꯪ ꯂꯩꯕꯤꯌꯨ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯅꯤ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯚꯤꯌꯨꯋꯔꯁꯤꯡꯗꯣ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯔꯥ ꯍꯥꯏꯌꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯅꯥ ꯃꯣꯕꯥꯏꯜꯗꯣ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯅꯪꯇ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯁꯦꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨꯗꯤꯅꯦ ꯆꯦꯟꯅꯦꯜ ꯀꯅꯦꯛ ꯇꯧꯅꯕꯁꯤꯡꯗꯣ ꯑꯗꯨꯕꯨꯗꯤ ꯃꯤ 30ꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯦꯕ 30ꯒꯤ ꯃꯅꯨꯡꯗ ꯌꯦꯡꯕ ꯆꯦꯟꯅꯦꯜ ꯄꯥꯏꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯤꯔꯛꯑꯦ 30ꯒꯤ ꯃꯅꯨꯡꯗ ꯂꯥꯏꯛ ꯂꯩꯕꯁꯤꯡꯗꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯁꯤꯡꯅꯦꯕ ꯑꯗꯨꯒ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯔꯤꯕ ꯑꯇꯩ ꯑꯍꯦꯟꯕꯗꯨꯗꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯚ꯭ꯌꯨꯋꯔꯁ ꯌꯦꯡꯅꯤꯡꯅ ꯌꯦꯡꯕꯤꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯕꯤꯖꯦꯒꯤꯗꯤ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯗ ꯕꯤꯖꯦꯁꯦ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯔ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯈꯛꯇ ꯍꯥꯞꯄꯩ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯊꯛ ꯀꯥꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯐꯧ ꯂꯥꯏꯕꯛ ꯐꯗ꯭ꯔꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯄꯥꯕꯨꯡ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯚ꯭ꯌꯨꯗꯤ ꯃꯩꯅꯤ 10ꯒ 17ꯒ ꯃꯌꯥꯝ ꯂꯩꯀꯣ ꯍꯥꯏ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯁꯀ ꯑꯗꯔ ꯁꯣꯔꯁꯀꯤ ꯚ꯭ꯌꯨꯒ 50-50 ꯑꯣꯏꯒꯗꯕꯅꯦ ꯍꯥꯏ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ
ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ 300 ꯑꯗꯨꯃꯥꯏꯅ ꯅꯧꯅ ꯍꯥꯡꯁꯦ ꯇꯞ ꯇꯞꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯒꯦꯟ ꯑꯣꯏꯔꯛꯄꯁꯦ ꯑꯗꯨꯝ ꯚ꯭ꯌꯨꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯇꯞ ꯇꯞ ꯍꯦꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯗꯨꯃꯥꯏꯅ 1K 2K ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯗꯦ ꯑꯣꯏꯕꯤꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯝꯁꯜꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯃꯝꯁꯜꯂꯛꯑꯦ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤꯅ ꯇꯥꯔꯤꯕ ꯍꯥꯏ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤ ꯕꯤꯖꯦꯅ ꯀꯧꯔꯤꯌꯦ ꯕꯤꯖꯦꯗ ꯀꯧꯔꯛꯏꯅꯦ ꯇꯥꯔꯤꯕ ꯍꯥꯏꯅ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯁꯞ ꯐꯨꯜ ꯐ꯭ꯔꯣꯝ ꯍꯥꯏꯕꯗꯨ ꯌꯥꯗꯕꯅꯤ ꯀꯣ ꯀꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯕꯤꯖꯦ ꯐꯨꯜ ꯐ꯭ꯔꯣꯝ ꯍꯥꯏꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯔꯤꯀꯅꯦꯛ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗꯅꯦ ꯀꯩ ꯍꯥꯏ ꯃꯣꯏꯅꯅꯦ ꯏꯔꯒ ꯊꯅꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯨꯜꯗꯨꯒ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯞ ꯍꯦꯟꯒꯠꯇꯦ ꯑꯅꯤꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯝꯄꯣꯔꯇꯦꯟ ꯅꯣꯠ ꯄꯤꯔꯛꯑꯦ ꯏꯝꯄꯣꯔꯇꯦꯟ ꯅꯣꯠ ꯇꯥꯁꯤꯀꯣ ꯕꯤꯖꯦꯅ ꯇꯥꯏꯅꯦ ꯂꯞ ꯅꯪꯕꯨ ꯑꯩ ꯂꯩꯅꯦ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯝꯕꯔ 1ꯗ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯍꯣꯏ ꯅꯝꯕꯔ 1ꯗ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯅ ꯈꯨꯝꯃꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯒꯤꯁꯦ ꯃꯊꯪ ꯄꯥꯔꯛꯀꯦꯀꯣ ꯅꯝꯕꯔ 2ꯗ ꯚꯤꯗꯤꯑꯣ ꯃꯣꯁꯟ ꯚꯤꯗꯤꯑꯣꯒꯤ ꯐ꯭ꯔꯦꯝꯗꯣ ꯌꯥꯝꯅ ꯂꯥꯡꯗꯕ ꯏꯁꯇꯦꯕꯤꯂꯥꯏꯁ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯍꯣꯠꯅꯒꯦꯀꯣ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯝꯃꯦ ꯑꯍꯥꯟꯕꯒꯤꯗꯤ ꯁꯨꯝ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯈꯣꯠꯄꯤꯅ ꯑꯗꯨꯝ ꯀꯃꯦꯟꯇꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯁꯣꯏꯕꯗꯣ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯩꯁꯨꯝ ꯁꯥꯎꯖꯗꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯤꯄꯥ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯈꯪꯅꯕꯅꯦ ꯏꯄ꯭ꯋꯥ ꯅꯤꯄꯥꯗꯣ ꯃꯥꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯆꯦ ꯅꯪ ꯌꯥꯝ ꯅꯣꯏꯔꯦ ꯌꯥꯝ ꯆꯥꯁꯜꯂꯅꯨ ꯄꯣꯛꯈꯥꯏꯔꯅꯤꯌꯦ ꯑꯗꯣ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯀꯩꯁꯨꯝ ꯁꯥꯎꯗꯦꯕ ꯑꯩ ꯈꯪꯉꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯈꯔ ꯁꯨꯃꯥꯏꯅ ꯋꯦꯠ ꯒꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯇꯧꯕꯩꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯔꯅꯤ ꯂꯩꯔꯒ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔ ꯀꯨꯏꯔꯦ ꯊꯦꯡꯅꯗꯕ ꯏꯕꯨꯡꯁꯦ ꯏꯕꯨꯡ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯑꯕꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯝꯕꯔ 3 ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯇꯜ ꯍꯥꯏ ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯇꯜꯁꯦ ꯍꯥꯞꯄꯗ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯀꯣ ꯑꯩꯅ ꯁꯦꯝꯃꯤꯕ ꯀꯟꯇꯦꯟꯗꯨꯒꯤ ꯍꯥꯞꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯜꯂꯒ ꯍꯥꯞꯁꯤꯒꯦꯅ ꯚꯤꯗꯤꯑꯣ ꯇꯥꯏꯇꯜꯁꯦ ꯑꯗꯨꯒ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯗꯗꯤꯅꯦ ꯗꯦꯁꯀ꯭ꯔꯤꯞꯁꯟꯁꯦ ꯁꯨꯡꯏ ꯏꯗꯦꯕ ꯃꯣꯕꯥꯏꯜꯗꯣ ꯊꯅꯝꯃꯨꯍꯣꯏ ꯑꯗꯒꯤ ꯅꯝꯕꯔ 4ꯗꯅ ꯇꯥꯏꯇꯜꯗ ꯍꯤꯟꯗꯤ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯀꯤ ꯂꯥꯏꯟ ꯃꯆꯥ ꯑꯃ ꯌꯥꯎꯍꯜꯂꯨ ꯍꯥꯏ ꯑꯣꯀꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯌꯥꯝ ꯍꯥꯏꯕꯤꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯝꯃꯦ 3ꯂꯛ ꯂꯧꯔꯒ ꯊꯝꯃꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯦ ꯀꯣꯃꯦꯟꯇ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯍꯥꯏꯕꯤꯔꯛꯄꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯈꯔꯒ ꯍꯦꯟꯅ ꯐꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯑꯣꯏꯅ ꯂꯧꯖꯒꯦ ꯍꯥꯏꯕꯀꯣ ꯍꯥꯏꯔꯛꯑꯁꯨ ꯀꯩꯁꯨꯝ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯕ ꯃꯆꯥꯇꯣꯟ ꯆꯠꯈꯤꯅꯨ ꯈꯨꯅꯨ ꯂꯩ ꯁꯤꯒ ꯂꯥꯎ ꯍꯌꯦꯡ ꯃꯤꯅ ꯁꯔꯁ ꯇꯧꯕ ꯃꯇꯝꯗ ꯐꯪꯅꯕ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤꯀꯣ ꯕꯤꯖꯦ ꯇꯥꯔꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯩꯅꯣ ꯄꯤꯔꯤꯁꯦ ꯒꯥꯏꯗ ꯄꯤꯔꯤꯁꯦ ꯇꯥꯁꯜꯂꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯒꯥꯏꯗ ꯄꯤꯕꯤꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯧꯅ ꯆꯦꯅꯦꯜ ꯍꯥꯡꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯥꯒꯅꯤ ꯁꯥꯏꯅ ꯇꯥꯅꯤ ꯁꯦ ꯔꯥꯍꯨꯜ ꯃꯌꯥ ꯍꯣꯏꯗꯣ ꯆꯄꯜ ꯈꯨꯟꯕꯁꯨ ꯂꯥꯛꯇꯦ ꯄꯤꯁꯀꯥꯔꯤ ꯂꯧꯕꯁꯨ ꯂꯥꯛꯇꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯗꯦꯈꯣ ꯃꯦꯔꯥ ꯁꯥꯠ ꯀꯌꯥ ꯍꯣ ꯒꯌꯥ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯏꯔꯒꯅꯦ ꯍꯤꯟꯗꯤꯗ ꯁꯨꯃꯥꯏꯅ ꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯤꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ कालिया गब्बर हेलो कालिया जी गब्बर जी हेलो वेलकम आपको मेरे लाइफ में नमस्ते कहाँ जा रही हो मैं कहीं नहीं जा रही हूँ मैं छत पे हूँ गब्बर जी हैप्पी होली हाँ गब्बर जी आप अपनी दिखाओ क्या दिखाऊं जी
बीजे चतखरबो गब्बर जी आप चैनल है तो कमेंट करके जाइएगा। मेरे एक वीडियो पे मैं रिटर्न कर दूंगा। अगर चैनल नहीं है तो भी आप सपोर्ट करके जाइएगा। मेरी तरफ कैमरा नहीं घुमा सकती क्योंकि मैंने बैक कैमरा पे मैंने एलबी किया है। मैं भी फ्रंट पे अभी नहीं कर रही हूँ, एक दिन करूँगी फ्रंट पे भी, ज़रूर आइएगा। आप कहाँ से हो गब्बर जी? नंग कई कापिनो मा हईरबन कापा चला लाइक कर दीजिए। से लाओ चिक तारे मखोंग चिक तारे हेदू कबूतर नहीं है कबूतर कबूतर ओजा माइबना अई वीडियो अमा सेमगे मयाम येंबियो हाय ओके ओजा माइबा सेमबिरो हाइदि अखोय खंगदबा मयामसु कइनो लेनबा नॉलेज लेनबा सेमबिरो येंगे नदुगा बीजे नमी लेब्रो आई नेट याउद्रे हाय बीजे नंग नेट लोरबो अइसु जाम कुइररोइदा लोइसलनी 10 मिनिट्स मुग लेरगा लोइसलगे 10 नत्रसु 5-6 मिनट मुग लेरगा लोइसलगे दुगा मयामना जाम कुइना सपोर्ट तौबिरे ओजा माइबनेसु ओजा माइबने आई गूगल एसेंस ता थबक सुबा कुइरे ओके ओजा माइबा दुदि दुम नॉलेज तो शेयर तौबिरो कोइना खंगदबा मयामदो अदुम हापिरो मतम लेमबो ओइना अदुमाइ तौबदोना हेनने सपोर्ट थीबा मथौ तादे अदुमाइ तौबदोना हेना मीना पामेको ये सला बीजे ने थामो होरेन कइनोगी मयामगी एलबी जाउनबा किमोमिता होइगिदि यावरोइद्रा ꯑꯩꯒꯤ ꯌꯥꯝꯅ ꯁꯧꯖꯗꯕꯅꯤꯅ ꯃꯤ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯧꯖꯔꯦꯗ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯂꯨꯔꯒꯗꯤ ꯃꯤꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯆꯠꯇꯕꯗꯗꯤ ꯃꯤꯅ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯦ ꯅꯪꯗꯤ ꯅꯣꯡꯃꯩ ꯑꯅꯤ ꯐꯪꯉꯦ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯃꯆꯥꯗꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ पारो राहुल भैया पारो ओजा माइबना सपोर्ट तौगनी डोंट वरी थैंक यू ओजा माइबा याम कुइना मतम साना सपोर्ट तौबिरेको थागचरी अदुगा कइनो तौरे कई हाय एलबीसु ꯉꯥꯏꯍꯥꯛꯃꯨꯛ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯅꯤ ꯅꯨꯡꯁꯤꯕꯤꯅ ꯆꯦ ꯁꯨꯁ ꯆꯥꯛ ꯊꯣꯡꯒꯤꯔꯣꯏꯗ꯭ꯔꯥ ꯆꯦ ꯍꯥꯏ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯈꯇꯪ ꯊꯦꯡꯅ ꯊꯣꯡꯒꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯗꯥꯗꯣ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯛꯇꯣ ꯆꯥꯕ ꯀꯨꯏꯗ꯭ꯔꯤꯑꯕ ꯑꯗꯩꯗꯤ ꯍꯣꯂꯤꯅ ꯃꯣꯏꯅ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯑꯆꯥ ꯑꯊꯛ ꯄꯤꯅ ꯆꯥꯅꯕꯗꯨꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯣꯟ ꯐꯦꯡꯂꯨꯒꯦ ꯍꯥꯏ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯃꯥ ꯐꯦꯡꯂꯨꯒꯦ ꯍꯥꯏꯔꯒ ꯑꯞꯁꯦꯠ ꯑꯣꯏꯈꯔꯦ ꯃꯇꯣꯝꯇ ꯂꯩꯔꯗꯤ ꯁꯨꯝ ꯇꯧꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯐꯦꯡꯕꯤꯔꯣ ꯍꯣꯏ खुनू लाए खुनू तू चला कबूतर पाइरे चिलो दू या इगल इगल पाइरे इगल से ऊदेदा इगल उदे इगल पाइरे येंगे नंग नोंमई से याम फजैने अमता जेंगे ममा अमता जेंगे से अमदु जेंगे अमदो सिसे मा नुंसीबना कइनोने
ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ 이마 이마 먼저 또 이마 이신주 잡으러미냐 이신주 잡으러미냐 자 슝 이거 ꯀꯩ ꯄꯥꯝꯕꯤꯅꯣ ꯁꯤꯕꯣ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯣꯏꯗꯣꯏꯔꯣ